KCP की top leader ama Delhi dagi fare KCP की top senior leader ama Delhi Police Special Cell Manipur Police amasung Central Intelligence Agency की combined team amana Delhi dagi fare haide security के officers संगे पाव amana haidibana faraba KCP की miyoi adugi mameng haubijam Dilip kawi mahak Delhi da aronba meeting ama yauna basatpada phagat khibane faraba Dilip की mathakta Unlawful Activities Prevention Act UAPA amasung atai mari lenaba charge singa mari lenana केस तरागनी थोगी मथक्ता सेनरी बमिसकने दिलीप फारो मतुंग वाहंग पाहंग सथबदा महाना हाइदोरपकी मतुंगिना मणिपुर की कक्सिंग डिस्ट्रिक्ट सथखिबा ऑपरेशन अमदा यामलब नोंमै मरु अमसुंग लॉजिस्टिकल सप्लाई किया अमा फागत पंगमख्रे फागलब पोलम सिंग अदुगी मनुंगदा नोंमै मरु तोंगान मसु सिंगी बैग टर्गोलेन सेट प्लास्टिक बैग रेडमी 13C mobile phone yauri faraba polam singa si region asida militant ga marilenaba activity singa sizinaba oigani haide security agency singi maikai degi makata na haidibana operation asi region asida insurgency operation sing mapung phana laksenaba amade manipur yauna masiga thangnaba area singda militant network singa si thugaina ba honaba ge khong thang amane makata na topa khulai sing phagat pangamnaba amade karam ba ban Organization singa marilenabagi habadu khangdoknaba faraba haubijam Dilip ki mathakta makhataba investigation ge thabak chathari haire des hamna solon sin khre Kanchipur da leba Birti Candidate University da thasigi kungamanga dagi ngasi phawba pangthokiba LLB last year exam asi university asigi chancellor na makhogi mahairoi haide amade exam su pangthoki de haire adubu executive director Oza Birbal haiba asina exam de pangthoi adubu makhogi mahairoi natte haire private agency sina mafam si wairaga sinbani haire madugi praman oina university asi waibagi aibase adu piu haibada piba ngamdabaga loinana university asigi chancellor dagi hauraga authority khodimak chen khre asigumba aran ahoi amana yomlaba university asigi registration kakkadabani haiba demand ga loinana LLB last year exam da university asiga mari lenadaba amasung masakhangdaba mahairoi sing thahalambaga mari lenana desamna university asi so lonsen krahare Taphau khulgi phajin kiba kuki taramari athubada asoingam yaudana thadorakadabane haina kangpokpida protest sathakre haukiba me taraungdoida kuki militant singna lailon bai phai kuki khuldagi konsa khulgi naga sing phajin kibagi mayokta naga village guard singna phajin kiba taphau kuki village ki kuki khunja taramari adu athu matamda thadorakadabane state amasung central government ki maikaidagi phajin kiba makoi taramari adu rescue tawgadabane haiba demand da ngasi kangpokpida wakan mi phonja thakre haukiba numit kiyanigi mamangdagi satharakiba protest adugi manungsanna ngasi sathakiba wakan mi phamadu tongan ba kuki khul singdagi nupi angang yauna yamlaba miyoi kiyana saruk yakhe phajin kiba kuki taramari adu thadoraktriba phawba makhata na khongjang sangsin khigani haike khongjang adu da saruk yakhiba singna phongdokibada hojik lairiba phiba masida langa ki maikaidagi karimata thausadana thaudang amata lawba tawdana laithogliba si yaning de mipha mipun gi thaudo si kangpokpi amasung senapati district jurisdiction manung da thopa oirabasu karimata thaudang lawde haina pendaba phongdokhe victim family gi mahut siladuna nganai kim song loina hakibada taphau ko kibiles ase kangpokpi district ki jurisdiction manung da lairabasu mafam asigi law and order ase senapati district administration na control tawei masina maram oiraga lairiba issue si ko hanaba honabada kudong sadaba kya mayaknare Kuki khunja taramari du haukiba me tara humdoi da phajin kiba sigi matang da kangpokpi ki district administration da victim family amasung community organization singi maikai degi makhoibu asoingam thoktana rescue tawnaba amasung condition amata yaudana thado hanaba kiara hana taksilabasu positive oiba khongthang amata paikhatre makhoi tara humdoi du senapati kangpokpi border ge NS2 ge area da thabak sururaga halakpada fakibane haire CM Khemcha Namakhan Village Chatuna IDP singa unakhre konsa khulgi naga taruk kidnap tawkhibagi thaudok ta senaba mari fare haida CM na phongdokkhre naga amasung kuki anigi marakta hojik thokliba ungkhanabagi thaudo asigi manungsanna haukiba me tarahumdoi da kangpokpi district ki manungsan ba lailon bai phai kuki khuldagi konsa khulgi naga taruk kidnap tawkhibagi thaudo adu da senaba mioi mari fare makhoi hojik su search amade rescue operation ki thabak chathari haina chief minister Yumnam Khemcha na phongdokkhre makhata na hojiksu search amadi rescue operation ki thabak chathari haina chief minister Yumnam Khemcha na phongdokkhre
ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯜꯂꯛꯇꯨꯅ ꯃꯈꯥ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ IDPꯁꯤꯡ ꯑꯗꯨꯒꯤ ꯐꯤꯚꯝ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯃꯤꯅꯤꯁꯇ꯭ꯔꯤꯌꯦꯜ ꯇꯤꯝ ꯑꯃꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯍꯣꯁꯇꯦꯖ ꯇꯔꯨꯛ ꯑꯗꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯏꯁꯨ ꯑꯁꯤ ꯂꯩꯉꯥꯛꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ, ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯑꯃꯁꯨꯡ ꯐꯥꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯖꯤꯛ ꯃꯈꯥꯟ ꯕꯦꯞꯇꯤꯁ ꯆꯔꯆꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯁꯨ ꯍꯛꯊꯦꯡꯅꯅ ꯎꯅꯈꯤ꯫ ꯆꯔꯆ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯃꯦ 19ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯜꯂꯨꯕꯗꯒꯤ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 35 ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ IDPꯁꯤꯡꯗ ꯆꯦꯡ, ꯍꯋꯥꯏ, ꯑꯂꯨ, ꯇꯤꯜꯍꯧ, ꯑꯆꯥꯊꯥꯎ, ꯆꯤꯅꯤ, ꯆꯥ ꯃꯅꯥ ꯑꯃꯁꯨꯡ ꯕꯤꯁꯀꯤꯠꯅꯆꯤꯡꯕ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯌꯦꯟꯊꯣꯛꯈꯤ꯫ ꯃꯈꯥ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯒꯤ ꯐꯤꯚꯝ ꯑꯗꯨꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯃꯁꯨꯡ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯁꯤꯗ IDPꯁꯤꯡ ꯃꯁꯤꯡ ꯍꯦꯟꯅ ꯂꯩꯕ ꯌꯥꯅꯕꯁꯨ ꯈꯟꯅꯈꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ DCꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ IDPꯁꯤꯡꯗ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯕ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯃꯦꯇ꯭ꯔꯦꯁꯁꯤꯡ ꯄꯤꯅꯅꯕ ꯈꯪꯍꯟꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ MLAꯁꯤꯡ, ꯁꯤꯚꯤꯜ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯁꯨ ꯌꯥꯎꯈꯤ꯫ ꯃꯈꯥ ꯅꯥꯒꯥ ꯚꯤꯂꯦꯖ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯕꯁꯨ ꯉꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯥꯡꯄꯣꯛꯄꯤ ACꯒꯤ MLA ꯑꯣꯏꯔꯤꯕ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯗꯤ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯗꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯈꯨꯜ ꯑꯌꯥꯝꯕ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ZROꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯥꯡꯂ꯭ꯌꯥꯟꯄꯥꯎ ꯒꯨꯏꯇꯦ ꯑꯃꯁꯨꯡ KNOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ PS ꯍꯥꯎꯀꯤꯞꯀꯤ ꯃꯤꯇꯝ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯃꯤꯠꯀꯤ ꯊꯧꯔꯝ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ 25ꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯗꯤꯖꯤꯅꯁ ꯃꯤꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯑꯣꯏꯔꯤꯕ ZRAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯊꯥꯡꯂ꯭ꯌꯥꯟꯄꯥꯎ ꯒꯨꯏꯇꯦ ꯑꯃꯁꯨꯡ KNOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ PS ꯍꯥꯎꯀꯤꯞꯀꯤ ꯏꯐꯤꯖꯤ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯃꯤꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯒꯤ ꯑꯀꯣꯏꯕꯗ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤ꯫ ꯂꯣꯏꯅꯅ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯜꯂꯦ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯄꯣꯝꯆꯥ ꯖꯥꯗꯨꯃꯅꯤꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔ ꯀꯟꯕꯗ ꯐꯨꯔꯨꯞ ꯑꯃ ꯈꯛꯇꯅ ꯌꯥꯔꯣꯏ, ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕ ꯑꯃꯁꯨꯡ ꯍꯥꯏꯋꯦꯁꯤꯡꯗ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯋꯥꯔꯤꯕ ꯀꯌꯥ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯁꯪꯒꯥꯕ ꯑꯃꯁꯨꯡ ꯑꯇꯩ ꯍꯤꯔꯝꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯗꯨꯅ ꯂꯩꯔꯦ꯫ ꯊꯦꯡꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯅꯤꯄꯨꯔꯁꯤ ꯅꯤꯡꯇꯝꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯨ ꯎꯠꯀꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯁꯤꯗ ꯆꯞ ꯆꯥꯕ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯩ ꯃꯔꯛꯇ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯆꯤꯟꯒꯤ ꯂꯥꯜꯁꯨ ꯂꯦꯞꯄ ꯂꯩꯇ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯄ ꯂꯩꯇꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯤꯟꯒꯤ ꯂꯥꯜꯁꯨ ꯂꯦꯞꯇꯅ ꯀꯟꯈꯠꯂꯛꯂꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯀꯨꯀꯤ CSO ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯎꯈ꯭ꯔꯨꯜꯅ ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯔꯛꯂꯤ ꯍꯥꯏꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯈ꯭ꯔꯦ꯫ ꯃꯦ 19ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 7:49 ꯑꯗꯨꯋꯥꯏꯗꯒꯤ ꯃꯣꯡꯀꯣꯠꯆꯦꯄꯨꯗ ꯃꯣꯔꯇꯥꯔ ꯑꯃꯗꯤ ꯑꯇꯩ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 13:09 ꯐꯥꯎꯕ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯉꯥꯛꯁꯤꯡꯒꯤ ꯂꯥꯍꯨ ꯑꯃꯗꯤ ꯂꯤꯇꯥꯟ ꯌꯥꯎꯅ ꯁꯔꯀꯐꯨꯡ ꯚꯤꯂꯦꯖꯇ ꯂꯩꯔꯤꯕ ꯅꯥꯒꯥ ꯚꯤꯂꯦꯖꯔꯁꯤꯡꯅ ꯃꯦ 19ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:22 ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯍꯥꯏꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯛꯂꯦ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥꯒꯤ ꯈꯨꯜꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯅꯥꯒꯥ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯇꯧꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯦ꯫ ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯇ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯑꯥꯄꯤꯜꯁꯨ ꯇꯧꯅꯔꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯔꯤ ꯑꯃꯁꯨ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯎꯈ꯭ꯔꯨꯜ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ
matangda security force singna chathariba thawongsen yamna peningai oidre security arrangement mapung phana fail oire misam myam ngak senba ngamdre haina su pen da wafam kya phongdok narakle DM College of Teacher Education lengak na thausadre haina thamlakre DM College of Teacher Education lengak na hanna yengbidre ising chawbada thumjin kiba computer set yankhai ngasi phawba sembidana thamle haina desam gi president oinam bromes na phongdokre desam na status de leiba higher education gi institution singda akhanaba miyang thamduna chatharakpa yengsen khongsat gi manungsanna ngarang DM College of Teachers Education da desamna yengsen ke yengsen badu da institutes da leiba library yauna tongan ba infrastructure sing matam ga sana da ba moong da leiramba thengna ke khongsara du gi matang da desam gi president oinam romes na hangke DM College of Teachers Education 1972 da gi linkhat khraba matung 1986 da gi ngasi phawba college asigi regular principal amata haptana thamliba si lenga ki kari karamba aron ba agenda leibagino lenga na lamdam asigi higher education sing na thaiduna thambagi mami ama chawna tariba simak yamna laibak thibani haike lamdam asida education bu ning thina semningba amadi aphaba education system ama porokpa pamba mioi amata leitrabara haina hangladuna oirakliba phibam asida state asigi chief minister education commissioner director yauna mari lenaba authority singna akhanaba miyang sangduna lokhatpam thokpa khongthang sing lokhatbiyo langakna higher education muthanaba honarabara haibagi singnaba leire haike college asida leifam thokpa oja masing suna leibagi mohta college asidagi oja kya utilize tawduna atopa college singda thaba amade atopa college singi oja kya su college asida utilize tawduna thaduna leire haba wafam phongdok aduna mahana hai college asigi walebo oja sing lengana lawgadabane utilize tawduna atopa college singda leiribo oja sing college asida halak hangadabane loinana college asida utilize tawduna leiribo oja sing su masa masage college singda halan khigadabane haire college asida sing sauna thonjun keba computer set yankhai hena ngasi phawba semduna thamba simak yamna laibak thibani hana palladuna lenga amadi mare lenaba singna karigidama college asibu hanna yengbidana thamlibano matamga sanaba makhalge infrastructure sing lenga na karigidama college asida thamdribano haina su mahana hangke college asida lamdam asigi mahiroi singna thamluba manglan punama ayamba oide haina nungaitaba wafam thamladuna lenga na tenba matamgi manungda college asigi oideba phibam nekthina yengsinbiduna lokhatpam thokpa khongthang sing atenba matamgi manungda lokhatbiyo haina su mahana makhatana phongdokhe DFO Sandel transfer tauba yaro hana MHCA na phongdorkhre Sandel gi district forest officer DFO Dr. Naure Munal Maitaibu district sidagi transfer tauba yaro hana Maha Area Chiefs Association MHCA gi chairman JS Angam Anana khuyek piduna thadorko cherol amana phongdorkle Zeros na makataraduna Dr. Munal Sandel dagi transfer taunaba thorang taure haba pau MHCA na phangle mahakchi mathau masak khangba district level officer amane mahaki mathau masak khangwa madaubo ikai khomnaduna haukiba chahi 2025 ki Independence Day da best performing officer ni haina mana piduna puning thogat khrabane mahapu transfer tawrapagi mayakta MHCA na atai lup singa pullaga chapchana thenagane marilnaba authority singna miyamgi ihul khangna thabak pangthopinaba su serosna appeal tawrakle aina thabak pudringai art and culture loisangi budget thagatpa loiramle haina minister lokena phongdorakre Manipur bu masak tak libase art and culture nani adubu art and culture gi budget ta sel amata hafta baka manaduna leiramle budget se aina thabak pudringai da thagatpa loiramle masila bak thibani haina art and culture gi minister KS lokena phongdokre wafamasi saknaraba pungi guru naurem bukul jaugi Maudraga Mathoi Shubama Pokumon Thoram Art and Culture Loisangi Santang Makada Bukul Jau Memorial Charitable Trust Sintuna Guru Sigi Pokna Pham Samuro Naurem Sapro the Leba Panthoi Bisanglen the Panthokiba Thoram da Atoba Mitung Oina Saruyardana Mahana Pundo Kibane Thoram Sidamaya Infalgi MLA Kongkam Robindrona Thoramapu Oina Saruyaki Minister Namakata na High Kibada Indiagi Manung the Cultural University Si Ahung Kaktamak Lady Matugi Manung the Cultural University Manipur so amane atai aniduna Odisha amasung Assam da leire Manipur se art and culture da tongan matik mayai kya leire handaki ahanba financial year March 31 da kaithoktaba yaro haiduna last hour da lupa lakh amaga lising homudra kaithokibane masita sunatana tengbang bagi damak lupa crore tare su kaithoke
ahal loiraba lai guru artist sing irang na maram oiduna sufam nompham leitabadagi imung manung yamna waramgani asiguma thaudok sida IDP singi masa masu sing mateng pi na bohonari sahi ahongi manung sida artist singna wariba silenga na kariguma khadadi tawpham thokpani tungi mirol gi dama aikhoina honasi haragadi aikhogi culture yokhatba mathau tai thokliba crisis loisinbagi dama aikhoi amatoina pungadabani haike Kordak turel mathakta saba hauramba thong numit mangani gi manungda thabak amu haudrabadi khongjang changsin gadawre state asigi maroiba turel sing manungda ama oiriba Manipur turel amasung lokdak pat fauna haliba Kordak turel ge Kordak awang regulator dam manakta saba hauramlaga lepkhiba valley bridge thangdok thangjinyaba thong thabak leptuna leiriba si numit mangani phawgi manungda amuk thabak haudrabadi miyamna khongjang changsilagani haide Kordak awang lekaida nauna valley bridge hariba mafamda Imphal West district ki mayang Imphal Asia amasung Bisnupur district ki thanga Asia ani ge Kordak aponomera paibi loop social and Youth Welfare Organization Kordak Imphal West amadi Kordak Youth Development Club Bisnupur district na lekai miyam amadi paumi sing yauna ngarang satuna yengsilubada quality yaudana thabak suramba thengnakhibane Kordak Youth Development Club Bisnupur District ki Secretary Salam Sasikant na hai Kordak turel asi Manipur ki khwaidagi maroiba turel sangi manungda loktak pat ka yamna mari lenamba turel amani turel sida hanadagi Kordak awang regulator dam ama saduna leiri hariba miyam chatoka sinsu oiriba dam asina turel asigi iselta akaiba kya pirakpana matamgi matugina lokthoktaба yaraktabana NSPC na dam asi lokthoklaga district anigi miyam ki chatoka sin taunaba lambi oina nauna valley bridge oina sanaba thorang torokpane hariba thong asi NSPC ki makhada MS Unicorn Project Private Limited na tha homlonggi mamangdagi saba horakibane NSPC na thong asi sabada khunjasingna aphaba thabak ni khanduna thoina yengsilude atuba contractor na masa khaktagi oina kananaba yumphomda thabak haurakpaga pile hulliba makhong quality yaudaba lengoi amadi cement proportion sadana thabak suramba thengnakhibani maduna maram oiraga akoibagi club sing amadi mera paibi singna NSPC da wakan cherol piduna yengsinbina ba hajarubasu ngasi phawba yengsinbidana thabak subasu lepkhibani Sasikant na makhata na hai ngasi dagina numit mangani phawbagi manungda leptuna leiriba thabak suba hauduna apiba matanggi manungda loisinaba amadi quality leina thabak loisin gadabani lambi ase district anigi khunjasingi oinati khwaidagi maroiba lambi oibana hujik thabak subadagi leibak hujik thabak sudabadagi leibak toktoktuna leiriba asi hanagum chatokasin yanaba phumjingadabane karigumba thawas hadrabadi miyamgi akanba khongjang changsilakpa yai hainasu section wa phongdokhe Yum mama yauna dukan mari maina chakhre ngarang nongyai manung pung 12 minute kun taba matamda Imphal Police Station na konba oripo khaidem laikai da una saba yum ama yauna dukan mari maina chakhe baduda mansang kya ama ata thokre habadu chapchana khangbangam thaudo adugi matangda press na phangwa paw amagi matungende mai adu spare part battery yonba dukan amadagi haurakpa oigani haire mai chakpa du yum ama yauna dukan mari maina chakhe mai chakhra yumbu adugi mameng khaidem iboyai kauba amagi ne mahaki mayum adu grocery shop ka punbane atai dukan sing aduna bara sandokpani haire dukan mai chakle habadugi fire service laktuna mai kanbagi thabak chathake thaudo adu da media amata so apan yaukide haire